ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯥꯟꯅ ꯂꯩꯉꯥꯛ ꯄꯥꯏꯔꯝꯕ MLA-ꯁꯤꯡ ꯁꯦꯟꯇꯔꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 2 ꯐꯥꯎꯕꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤꯗꯒꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ अमदी कुकी कम्युनिटी द बेस तौबा लोबु कैसु लेतबगुम खनबा ऑर्गेनाइजेशन सिंगी मथक्ता एक्शन लौखतनबगिदमक मालेम थोंगामना सिंदुना सिग्नेचर कैंपेन होंदोख्रे। मैं खुरुमजरी नॉर्थ ईस्ट विंडो टीवी संदोक्चबा निमिदांगी मणिपुरी पाउ मिडेंग ताबिरिबसिंगबु सुरबला माइरेंबमना तराम नोक्चरी हौजिक मियामदा पाउ मुचाखाइना पिजरी। हाना लेंगाक पाइरंबा MLA-सिंग सेंटरना फेब्रुवारी की तारीख 2 फाउबदा लाकनबा खंगहलकपगी मतुंग इन्ना ngasiदगी दिल्लीगिदमक इम्फाल थादोकनख्रे। फेब्रुवारी की लाकलिबा तारीख 13 चही अमा फारकदौरबा प्रेसिडेंट रूल गवर्नमेंट असिगी महुत्ता अनौबा लेंगाक अमा सेमलगनी हाइदुना कयारक हाइरबसु ngasi फाउबा सेमदना लैरिंगै चेरकता हानगे MLA मिनिस्टर सिंह कयारक सेंटरना कोरक्तुना चटखिबा लैख्रबनी अदुबु ngasi चटखिबा MLA सिंह हराउ नुंगाइबा माइथोंग सिंह पुदुना इम्फाल थादोकखिबगा लोइदना पाउगी लिखुन अमगी मतुंग इना लाकलिबा फेब्रुवारी की तारीख 10 फाउबदा लेंगाक अमा लाकलबा याई हाइनरी हाइरिबा वाफम असि कयामुक चुमलबगे हाइबदुदी हौजिक फाउबगी ओइना खंगबा ngamdri ngasi दिल्लीगिदमक चटनाखिबा सिंह अदुगी मनुंगदा हानगी चीफ मिनिस्टर नोंगथोंबम बिरेन स्पीकर TA सत्यव्रता गोविंदास कोंथौजम सपम निशिकांता TA श्यामकुमार SKB खुमुकचम जोय किशन खोंगबानताबम इबोमचा थोकचोम राधे श्यामलचिंगबा सिंह याउरी। कुकी कम्युनिटी द बेस तौबा लोबु करिसु लेतबगुम खनबा ऑर्गेनाइजेशन सिंगी मथक्ता एक्शन लौखतनबगिदमक मालेम थोंगामना सिंदुना सिग्नेचर कैंपेन होंदोख्रे। कमिटी ऑन ट्राइबल यूनिटी कोटुगी माइकैदगी 2015 डिसेंबर की तारीख 13 प्रेस स्टेटमेंट अमा थोलक्तुना सोशल एक्टिविस्ट मालेम थोंगामगी साइक्लिंग फॉर मणिपुर पीस की खोंचत अमगा मरी लेनना कांगपोकपी डिस्ट्रिक्ट लालक्तनबा पिरखिबा वार्निंग अमगी मतंगदा हंगांग पुलिस की खुथांगदगी कांगपोकपी पुलिसता कोटुगी मथक्ता मतिक चाबा एक्शन चिंग लौखतपिनबा वाकतख्रबसु ngasi फाउबा थबकता ओंथोरक्तबदगी हाइरिबा कुकी की कम्युनिटी द बेस तौबा ऑर्गेनाइजेशन सिंग कोटु याउना सुप्रीम कोर्ट ता ओइना थेंगनदुना मखोइना चथरिबा लोना यादबा एक्टिविटी सिंग असि लोगी मतेंग लौदुना मखोइगी एक्टिविटी पुमनमक मतम चुप्पगी ओइना थिंगजिनबा अमदी स्टेट असिगी नेशनल हाईवे सिंगदा मतिक चाबा पब्लिक फ्री मूवमेंट महौसागुम लेहनगदबनी हाइबा वखलोंदा ngasi मास सिग्नेचर कैंपेन अमा इम्फाल ईस्ट की खुराई लमलोंग इमा कैथेलदा हौदोख्रे। ngasi gi हौदोकपगी थोरम अदुदा लमलोंग कैथेल फंबी अपुनबा नुपी लुप लमलोंग बाजार कोऑर्डिनेटिंग कमिटी खुराई नोंगपोक लेंगाक अपुनबा नुपी लुप क्वेरेंगई बाजार मैरापाइबी लैसना क्वेरेंगई मनुंग मैरापाइबी याइफा नुपी लुप माइबखुल अमसुंग तोंगान तोंगानबा सिनफमदा लैबा मियोय क्याना खुदेक लौबगी खोंजंग अदुदा सरुक्याखी लोइनना मसिगी थौरम अदुगा मरी लैनना स्टेट असिदा पुन्ना खुंदामिनरिबा कांगलु खुदिंगमकी मियोय सिंगसु अमत्त ओइना सरुक याबीनबा सोशल एक्टिविस्ट मालेम थोंगामना मियामदा अपील तोरकली। मखा थाना कैंपेन से मणिपुर की मफम कयादा कोइना चतुना मे अमा फाउबदा पांगथोकनी हाइरी। सही की डिसेंबर 13 कमिटी ऑन ट्राइबल यूनिटी कोटुगी माइकैदगी कांगपोकपी लालक्पा यारोय हाइबगी मोइना थोलखिबा क्रिसमस की मिंगा थोलखिबा प्रेस स्टेटमेंट अदुगी मतांगदा आइना पुंग कुनमरी की मनुंगदा मोइना थोलैबा स्टेटमेंट सिंग अदो हंदोकपियोना रिक्वेस्ट तौजख्रबसु मोइना ह्यूमैनिटी ग्राउंड दा येंगागा अदुगी स्टेटमेंट दुगी फोटो हंदोकपिरक्तबा अदुना मरम ओइरे हायकांदा आइना कांगपोकपी PS ता मतमदुदा प्रेस स्टेटमेंट थोइबा ऑर्गेनाइजेशन अदुगी मथक्ता चप चाबा लौखतम थोकबा गवर्नमेंट की माइकैदगी अदुगा मरी लेनबो अथॉरिटी सिंगी माइकैदगी लौखतम थोकबा एक्शन सिंगो लौखतपियो हाइजख्रबा फावबा पुलिस की साइड दगिसु मियाम ngakpi sendigani na laiba पुलिस की साइड दगिसु थबक थौरम अमचा लौखलक्तबा सिना मरम ओइरे हायराकांदा तोंगान तोंगानबा लोना यादबा एक्टिविटी सिंग सथरे हायराकांदा अतमनना मैतै फुरुपता ओंजलगा
landaraka maitai sing tumna halaba matungda separate administration phangani haibagi manglal akhanana thabak tawriba kuki gi organization sing asi kotu yauna hariba organization sing asi aihakna pongna moigi mathakta supreme court ta wakat paka loinana hariba organization sing asina sathariba tawriba thabak thoram sing asigi mathakta chap chaba logi oiba thabak thoram sing lokhat handuna moigi activity pumnama hingjan hannabagi wakhalonda ngasigi signature campaign asi sathajabani maruoina aigi signature campaign asi ngasi date 1 dagi horaga megi date 1 phawba ai sathanaba plan tawjari adubu aina hairiba matam asi phawbagi manungda lairiba kuki singi lairiba population adudagi kari akoigi tribunal nu pamjaba miyamna mogi population adudagi helale harakanda aina supreme court da sigi wakachero da sipisan jagadabani maram asina ngasigi signature campaign asi aina lomno kathel dagi hobdoksare masi state ki level da hobdoksabani adu manipur ki tongan tongan mafamsingda koina salaga campaign asi makha sathagani loina aina sangba yadaba mafamsing haiba tare champur amasung kangpokpi dasu aigi campaign sigi mari lainaba leader sing mari lainaba authority sigi kutangda thajale harakanda okoi dasu aigi tawriba thabak tawramse sini haiba sigi matangda sabsana khangangani haiba wafam asiga loina manipur miyamna tribunal pambiragadi signature campaign asi mapungpana saruk yabiyu haiba wafam ase hakima dei thamse Ayush ki hidak langtak sijanabana anaba makhal kaya tungkoina fahanba ngami haina Directorate of Ayush Manipur gi hanigi Additional Director Dr. Moirangtem 𝐶𝐤𝐬 phongdorakli wafamasi ngasi Imphal East District ta laiba Khurai General Club na sinduna lining thaw awangba lampakta pangthokpa nongmagi oiba Ayush Free Treatment Camp and Awareness Program ga mari leinana mahakna phongdokhibani State Ayush Society Directorate of Ayush Lamphelpat ki makada pangthokpa Ayush Free Treatment Camp and Awareness Program aduda mioi chani hena tongan ba ana layeng chathaki amadi mathau taba hidak langthak singsu lemna yenthoki tharonga mari leinana club asigi president gi form Puriba Dr. Moirangtem 𝐶𝐤𝐬𝐬 makatana hai atai state singa yengnabada manipurda ayurveda yoga and naturopathy gi medical system asi maming chatli malemgi oina yengo matamda laiba kunsha humdoina pamnaba layeng pathap ama oirakli laibak asigi prime minister Narendra Modi nasu international day of yoga da mangjil thaduna malem pumbada masak takna hotnari state asidasu 50 bedded integrated ayush hospital Lamphelpat kairau 10 bedded integrated ayush hospital Konjeng Kai Mongsangai amadi Singjamai na jingbada laktuna miyamna ayush ki layeng pathap asi kudung chaba launaba mahakna makhata na apil tawki tharonga mari leinana Khurai General Club ki General Secretary 𝐶𝐤𝐬𝐬 Johnson na hai ayush ki layeng pathap asi matamga chunaba sel ka hena changdaba mahausagi oiba pambi singdagi sungba mamal hongba hidak langthak oibana miyamna pamba henganarakli Directorate ka khutsamnaduna club na sinduna akoibada leiriba miyambu anaba makal kayadagi ngakthoknaba amadi maru phangna muthatnaba pandamda campaign asi pangthokpani haina phongdokhi Akoina ngasi pangthoiba ayush ki oiba 1 day free treatment camp and free distributions of the medicines sigi pandamdi maroina ayush service system si makhal manga je koi public te awareness kaya leitaba e hargana ayurveda y hargana yoga and naturopathy u hargana unani s hargana siddha i hargana homeopathy hairiba lai pathap manga asi government of India Ministry of Ayush ki makhada kanna honaduna hena mangjin thana sakoloktiba adugumba lai makhal mayam singi manu maruina apui manipur dadi ayurveda yoga naturopathy and homeopathy sina karena sel atu tupa lamda ayurveda wang sakta yunani na wang sakta adugumba mayam mu le hairiba lai pathap manga asi all over India gi 33 countries na approve tawraba adugumba yamna sakoloktiba lai pathap makhal singni aduga maruiba pandamdi karino haiba kansida ayush ki lai se masi apagi hidak singji yamna kano oiba positive oiba haitare ko yamna ahongba mumda phangba adigi side effect leitaba aduga masina amtang phagragadi anabse amu hanjalaktaba asiguba pandam mayam asina maruiba thamjaraga loinana hojisi tokai ba apagi hospital sing jasat matamda kaiba asamba lena am yemu matamda yamdrabadar policing an ohum sangbagi momong nei aduna apagi samas haitare apagi kunai sidi lairba
ꯑꯗꯨꯒꯨꯝꯕ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯌꯥꯝꯅ ꯏꯀꯣꯅꯣꯃꯤꯀꯦꯂꯤ ꯗꯥꯎꯟ ꯆꯠꯄ ꯃꯔꯝꯅ ꯉꯁꯥꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯄꯕ꯭ꯂꯤꯛꯇ ꯍꯦꯟꯅ ꯈꯪꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ 50 bedded integrated ayush hospital ꯂꯝꯐꯦꯜ ꯂꯩꯔꯤ 10 bedded ꯑꯩꯈꯣꯏꯒꯤ ayush hospital ꯁꯤꯡꯖꯃꯩ ꯑꯗꯒꯤ 10 bedded ayush hospital ꯃꯣꯛꯁꯥꯡ 50 bedded integrated ayush hospital ꯀꯩꯔꯥꯎ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯦꯝꯅꯁꯨ ꯂꯥꯌꯦꯡꯕ ꯑꯗꯨꯒ ꯂꯦꯝꯅꯁꯨ ꯍꯤꯗꯥꯛ ꯐꯪꯕ ꯑꯗꯨꯒꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯀ꯭ꯂꯕꯁꯤꯡꯅ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯀ꯭ꯂꯕ ꯍꯥꯏꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯣꯟꯕ ꯑꯗꯩ ꯂꯥꯏꯒꯤ ꯂꯝꯄꯥꯛ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯍꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯦꯝꯅ ꯍꯤꯗꯥꯛ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯌꯨꯁ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯟꯅ ꯄꯕ꯭ꯂꯤꯛꯇ ꯑꯦꯋꯥꯔꯅꯦꯁ ꯑꯣꯏꯔꯛꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯂꯧꯍꯧꯅꯅꯕꯒꯤ Facebook Real Friends na kumza 2013 upai leijadraba kayagi mateng leptana chatharakpagi manung chana ngasi Imphal East ki Nongada da laiba Nongada Community Health Center da hangliba relief camp da laiba IDP singda mateng pangkre kumza 2012 gi May ki tarik ahum dagi haurakliba irang namaram oiraga lanjenarakpa kaya relief camp adu da lairakpani makoina thengnariba awaba khudongcha daba kaya singda kharada oirabasu kohanba ngamgadra haibagi wakhalonda Facebook Real Friends na ngasi ki tengbang ꯊꯕꯛ ꯆꯠꯊꯕꯅꯤ ꯍꯥꯏꯔꯤ ꯃꯇꯨꯡꯗꯁꯨ ꯂꯨꯞ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯑꯉꯝꯕ ꯃꯇꯦꯡ ꯂꯦꯞꯇꯅ ꯄꯥꯡꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯗ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯈꯤ វិកસિત ભારત બજેટ 2026 की matangda BJP Mayang Imphal Mandal na sinduna Mayang Imphal Assembly Constituency gi MLA Kongkham Robindra Singh gi mayumda BJP gi karyakarta singha punna វិកસિત ભારત bajet mai pakna taminakre thoramadu da Mayang Imphal Assembly Constituency gi MLA Kongkham Robindra Singh Imphal West District ki President PS Phoni amasung BJP Mayang Imphal Mandal gi President Irom Ravi Singh amasung AC edu gi tongan tongan ba polling station singdagi lakpa miwai singh kyasu sarukiyaki Sitaw na tawo na po kasi ako yung state kinata ko sukat mo ka ni mari sa to ba adung mata ay na ako di para ko tayo ko kasi program set kaya ato hamma ka dahil ang budget sa manipur One day free medical camp ama Thawal district ki Laurembam da pangthokre KSA Thawal district council amadi NGL Laurembam anina district health society Thawal ga khutsamnaraga ngasi pangthokiba camp atu da Laurembam amadi langmaithe ki miyam da medical camp ki kanaba pina ba pandam thamki layeng balak pasingda lemna hidak langthak su phanganki KSA na haukiba matam kaya da su tongan tongan ba mafam singda medical camp sing pangthokre amadi makha tabata su district asigi tongan tongan ba mafam singda miyam gi chokkat thorangi mathau taba singda thodang yanaba sem saduna lei amadi kem adubu pangthokpada achauba mateng panglakhiba NGL Laurembam gi member sing amadi CMO Thawal loinana district health society Thawal gi staff sing musu KSA gi maikai digi thagatpa phongdorakli Laurembam dia February ki date 1 free medical camp apa jadi ini lawan itu council amadi NGL club Laurembam ani na kundana district health society one location naraga asi one free medical camp pa sabani medical camp asina Laurembam gi lai Laurembam amadi langmati ki ramayam da kana makata jipina bagi pandamda sabani PSina mairoi ngasi phawada PSina mairoi tunaiga person na thawak ke ama sa pangkuna lagi kata sa pangkuna makuna makana di si medical camp asina district asigi
मेडिकल गेम असिदा तोंगान तोंगान मफम कया तोंगान सुपातो कोन लाइ मतुंग सुपातो नमिदा सानम फैमिली मखा ताना पोइना ngasiगी मेडिकल गेम असिदा सोमथिन पांगबी बा एनजेन सो मेंबरसिंग अमदी हमान डिस्ट्रिक्ट काउंसिल की हमान केसीगी सिनाउसिंग अमदी सीएमओ हमान डिस्ट्रिक्ट काउंसिल मुसु काइखुना केसी मोसिन काइखुना Motivational to Khaiba Team the JR Institute of Medical Science ki multipurpose hall da program ama pangthokre hogiba nimita pangthokiba thoramaduda Dr. Jayanta Bach Deputy Director Global Groups of Institute Amritsar Dr. Amrinder Singh Senior Manager Global Groups of Institute Amritsar Dr. Danabi Lystrom Social Scientist Renowned Motivational Speaker Amadi Dr. Rahizuddin Sheikh Principal Moirang College Bisnupur Government of Manipur na athoiba mithunglen sing oina sarukyaki program aduda said Azmat Nodal Officer JR Institute of Medical Science na phong dokibada mahiroi sing na masagi career gi damak medical line da pamjana changlakhiba sing na patient ga karam haina deal tawgani discipline karam haina thamgani haibigi matang da line asida changlakpa singi oina thongna happy duna program adu pangthokpun haiba wafam thamki JR Institute of Medical Sciences ta leite department sing diploma MLT BSc RIT MLT soi ke diploma ya dum hau ta sin la kala JR Institute of Medical Sciences leite department je degree ke department ohum diploma ke ama diploma da diploma in pharmacy leite aduga degree ke course na BSc in MLT BSc in RIT BSc OTT ai department ohum masigi first second third ya ohum masigi kunsi le kala mana pamjaru students singduna live department sing chang matungda special ka maina dil to kan special handling to first maro na adu singda sen dil to matanda lubhol laitana ba any issue laitana ba ba kai khunjale ba do tarabe laisram respected sa samu mapandagi gesani masu ya pressure group of institute ki director sing ni moi me amji ko kal da students sing sida really busa hoina ba special ka maina dil to gani ay ana tamikala ka maina dil masasing ka maina interest to gani discipline ka maina maintain to gani haiba mayam si hen students sing maru na sinjari be kai na kala students sing da hena mana pamjana changi ba sinfam department sing sida tungi gi asam ma hena bright future am oina ba sinja ba ka program se do can talk ai so ko no yaw first second third semester pula magi punsil le hai tare department so mix ode semester so tongan ba semester gi students mahilo yaw Thobal District ki Hairok Part 2 Khunau Devi Mandop Laikai da Laiba Divine Nongpok Ningthau Youth Club DNNYC na silaga lem na mit ki laina layong sing nganna khangdokpagi camp ama ngasi laikai adugi mipun sangda pangthokre DNNYC na hek safong lakpadigi hauna member oiramba haujikti laikhidraba ahal sing book club asina ningsing jabaga loinana ahal sing aduna yatpiramba liklam pibiramba wakhal loksing amadi club ama laibagi kanaba khanghan biramba kaya adubu ikai khumnabu utpo oina ngasugi camp adu pangthokpani hairi Dr. Helena I Hospital and Institute Imphal ga khutsamnaraga pangthokiba camp aduda punna miyoi chamaka Khairom mit layengki makatana layeng chathagadaba mit ki anaba laibasing amadi thang thabagi mathau taba mit ki anaba singsu lemna pangthokani hairi ngasigi kem pagduga mari leinana DNNYC gi secretary Dr. Thokchom Somorjit Singh na haikibada mit haibasi ekhoi mioi begi khwaidagi maru oiba hakchang kayat amani mit ka mari leinaba laina kaya matam chana check to hodabadagi laina aduna aruba phibam yawraklaba matamda khanglei matam chana akhang ahi tana biba amadi mathau taba hidak langthak sing seasonabana asigumba awaba khudong thiba kaya dagi irai laina ngak thok pangamgani asiguma kem ama sinbada harau ayaba pibi bagi damak secretary Dr. Somorjit na club ki mahut silaga Dr. Helena I Hospital and Institute Imphal amasung mahaki kangbubu thagatpa wafam kya su thamki DNNYC na makatana asiguma kem kaya sinki gani haina su mahakna fongdoki Ngasidagi hauraga tha asigi tarik taret phauba theater group kunna saruk yaduna numit taret ni chathagadauba tarani thoirak suba Festival of Folk Narrative Arts and Kangla Theater Marathon 2026 Kanglai Living Arts Kangla Manipur na sinduna Kangla Uchiwagi Auditorium da hogdokre hogdokpagi thoramda EZCC Kolkata gi Board of Governors ki member Buda Chingtham Festival Committee Chairman RK
Rosendro Sana, renowned actor, playwright and director Loitongbam Dorendra, playwright and educationist Nabakumar Nongmai Kapam amasung NT Theatre gi director Ningthauza Dipaksu Sarukyaki, Natbusan Upadya Fanglaba Loitongbam Brajamohon Sahitya Academy Kiri Role Award Fanglaba Soibam Cha Indrakumar Amadi Sahitya Academy Bal Sahitya Puruskar Award Fanglaba Mayengbam Santomani Makoi Ahumda Festival Asigi Maikai Digi Ikai Kumnabasu Utki, Taramadoga Mari Lenina, Chief Guest ki Warol Piraduna, Vuda Chingtamna Fongdo Kibada, Manipuri Theatre gi Oina, Hausikasi, Pikraba, Hi Ama Paklaba Ipak Amada Honba Kumbani, Aikoi gi Theatre na Global gi Oina, National Amadi International gi Takta, Atoba Fidakaya, Kanduna Lakli, Malem gi Apawa Theatre gi Personality Kia, Lamda Masida Laktuna, Manipuri Theatre Bumit Ing Takre, Manipur gi Saknai Raba Theatre Personality Laikidaba, Oza Ratan Tiam Amadi Oza Kanhailal Gumba Laipok Ani Manipuri Theatre na Fangjabasi Ekogi Yamna Talk Chiningai Adubu Oza Ratan Tiamna Laikidabasi Ekogi Atoba Sana Kongnang Ama Tunkiba Kumbani Makoigi Mahut Asi Kanana Mahut Silhogata Haibasi Kanbada Awaba Mani Loinana Uchiwa Haiba Lamdamasida Asigumba Festival Ama Sinduna Lamdamasigi Miyamda Theatre gi Iho Ama Sagat Pada Natana Artist Kia Putokpasi Leptana Chataba Ngamba Oirasanu Haiba Wafam Pongdoki. Yang joker ni, ekor di cerita kita rumah kan. Ekor ni nak main tu ni, betul ni Academy of Music tadi, Chairman tadi, Edinburgh tadi, Festival Director, memang mesti lah kan. Betul tiap hari, when we the awakening, ada my art, my love, 9 is one thing. Memang mesti yang berlari, lah bersih. Joseph Melio Kaina, Ekogi Festival Director, Ekogi Academy of Music, New York is in a high. Jotan the Kuno say, what's your mind with the trade you can see my yard? Jotan the pretty Santi, Puroko Theatre, the Puroko say, what's your theatre director? Sing a don't do the secretary, you know, I said. I'm so got my hair in there. Other than that, Peter Grove. Power of children feeling aduna makoi like open se ko pun jaru bunina e khoi ma pun se makada se ko na theater gi like ko bala ko na makada se ko buna e ko isla na ne e ko ise adu ko ma ke sa na oi do ne aduna Indian theater da e ko sa to se si ka no hai ko High International Festival Singers India Theatre Group Singers in the Sunday. Yeah, why? Sunday. Mahausa ngakpa amadi kan bahaiba team da first state level sanamahi sport painting competition nama lining thau sanamahi thogalup Wangoi na sinduna Imphal West ki manung chanba Wangoi de leiba lining thau sanamahi laikon nungda pangthokhrei sport painting competition aduda class KG degi class 4 class 5 degi class 8 class 9 degi class 12 fawbagi category ahum thokna khaidoktuna competition adu mapung fana pangthokhi tharamadura lining thau sanamahi thogalup ki Wangoi gi president Longjam Siam Mitai Atra Sanglen Sana Konungi Angom Ningthau Angom Poireiton Wangoi AC gi MLA Khuraijam Loken Singh Chief Conservative of Forest ki Longjam 𝐿𝐭 Culturologist Ningthauja Lancha Amadi Ivoton Memorial Academy Chairman Wahengbam Jadumani Nachingba Miyuikyana Atoiba Mithunglen Oina Sarukyaki Thoromaduga Mari Leinana Lining Thau Sanamahi Thaugaluki General Secretary Longjam Ivotena Fongdokibada Painting Competition Adu Sanamahi Lining Asiga Mahausaga Tatna Thanaba Yadaba Lining Amani Haibadu Tungya Haurakliba Mahairoi Singh Amadi Naha Singda Khanghanabagi Pandamda Pangthokpa Laiyekpa Changdamnaba Amani Haina Fongdoki Ahan category aduga ani suba category dana 5 to 8 ki category ema aduga ahum suba category dana 9 to 12 ki category ahum thokna khoi gi layak pa sangdam nari hai bo ziki layak pa sangdam nari ba si khoi gi lining ga yam mari leina ba khoi gi mahausa ngak pa amadi kan ba hai ba thim sida mahausa ngak pa amadi kan ba hai ba thim asida line do sana mai gi ngasi gi state level painting competition sport painting competition asi pangthok sabani hai ba khoina angang singda piri bo akhalon asi sana mai lining asi
mahausabu ngakuna thamba mahausada gi hawrakpa mahausaje tana thanaba yadaba masiga iri tinnaba lining amani haibasini akoina miyamda amadi ngasigi mirolda akoina thamjani si tongan ba lining satsagragasu masa masagi apamba lining da ningjagragasu lai haibasidi malem punamakti amakatani khudam moina sing haibasi tongan maming thongrasu ising de amakatani pithribi malem haibasi amakatang ni tongan maming thon gitarsu posati amakatani haibe pandamduda lai de amakatani lining de apama thajaba sasa gitargasu akoi lamdamji sanaba lehau lamdamji ga puari ga samnaraga lakpa lamdamji gi puari gi wari lidiba lining asibu akoina thadokpa sumoi haibadagi akoi gi line tho sanamai thogulupna thawai haksang yauna akoi gi haidiba purup myam sing si sanamhi lining haiba wakalon sida sanamhi lining mingmi nari ba haiba wakalon sida punsana nabagi pandam da ahan ba khongthang moina pakhalakpada akoi khurlagi lakpirpa tangkhul sing maring sing kabui sing adu tongan ba maitai hindu khaido mamyam sing astu ngasidi amatoina punsalakanda hairiba wakalon luda akoi makha taba tunglam satta tangdu leitaba khunjau leisawa ing tappa nungai aibi marang kaiba khunai ama semnabagi madugi umpham thonbadu ngasidagi haure haibadu line dau sanamai thogulupi maigai dagi general secretary longjam abu Manipur State Council All India Student Federation Sinduna Nifutaruk Subai State Conference Hogdokre Iravad Vavan Hall Infal da Hogdokiba Toramaduga Mari Leidena Namairak Pam Wanglen Manipur State Council All India Student Federation Secretary na Fongdorakpada Haidiba Conference Aduda Chahi Ahumgi Oina Pam Pugoda Sing Adu Adi Anok Sinaduna Hana Pangtokiba Tabak Toram Sing Anoba Pam Pugoda Ribasingda Report Ama Oina Piduna Mahairoi Kunaigidama AISF na Lauriba Taudang Sing Adu Mapung Fana Kanghanduna Makha Tarakpada Hena Apaba Tabak Sing Mahairoi Kunaigidamak Tauraknaba Kanghanba Oina Pangtokpan Heba Wafam Tamki Masi akoina tawjaiba program je sahi ahum khudingi akoigi 46 state conference Manipur State Council All Indian Student Federation gi akoigi magi pham sahi ahum khudingi pham puba singi magi loisalakpa matam gi conference tawba matungda conference loga akoina convention tawraga anoba pham puba akoi pham puba adugi tawgadaba thabak ne aduga akoina mahiroi kunai akoigi satra mahiroi kunai gi oina akoi Hanadagisu akoina pangthoga satra singgidamakta akoina tawjarga lakpa singdo ngasi akoigi state conference tawbasida akoina madugi oiba report ama thamjarba matungda akoina tawriba singdo anoba puraga lakadaba singda makoida akoina sumaina tawi na adu thamba loiba matungda anoba thawpura lakpa singda akoigi sumaina thamiba report singdo makoina su makhatana mapung phana satra gi khunai gi damakta tawba ngamba amadi manipur gi समाज की नमकते तौबंगम ओइसनु ना कोई मसी हारगा Numit ini Chathagadaba World Wetland Day 2026 ki thauram hongdokre Biodiversity Ecology and Environment Network Manipur VNet Manipur College Development Council CDC Manipur University amadi 𝐼𝐶𝐸 Polestar College Hianglam Wavagai ahumna kutsamna duna sinba numit ini Chathagadaba World Wetland Day 2026 ki thauramadu ngasidagi Polestar College ta hongdoki ngasigi ahanba numit ki online lecture gi ahanba main speaker oikiba Professor N Ras Mohan haikibada handaki World Wetland Day 2026 ki theme oiriba Wetland and Traditional Knowledge Celebrating Cultural Heritage haibasi malem gi tongan ba mafam khuding de leiriba magi oiba nat culture singa sagonariba wetland lake amadi river na chingba sing yoktuna thambagi chatna lonchat sing adugi khuthangda malem gi nongma gi mangtharakliba wetland sing asi kalhongna bagi fajaraba paujelni theme asigi maru oiba asi iramdam asidasu khangminnaduna iramdam manipur gi su thaine ipa ipu haktaktagi pa turel amadi iram khonglamga mari leinaba chatnabi kaya sing asi yokhatuna nongma gi musilaklaba wetland sing asi kandanaba hotna haurasi haiki Ketri Bengun Youth Club KVYC gi chahi gi oiba General Body Meeting ama Abdul Jalil amadi Alha Sheikh Muhammadinna chair loduna pangthokre haidiba meeting aduna anoba thopugada basing khanki nauna pham pugada basing adudi Ifam Safikur Rahman na President Kori Mayum Fazlur Rahman Vice President Kori Mayum Fakhruddin General Secretary Ifam Akhtar Khan Joint Secretary Kori Mayum Sajis Ahmad Treasurer amadi Kori Mayum Jamuna So ngakpi gani Juma Khan Publicity Secretary asinating bani
Imphal West ki manung chana laiba Tharoizam ground da Bank of India staff Manipur na sinduna sathariba first inter bank friendship tournament ki taret ni chanba numit ki ahan ba sanakiba match da MSCB na MRB bu wicket mapanda mighty ba pikre amadi MSCB ki Sanjit Laisramna man of the match ki mana lokre ani suba sanakiba match da Bank of India na Vandan Bank pu run chamaga nifuni thoida mighty ba piki Bank of India ki O Khogendro na man of the match ki mana lobangam kre. First state level KCC Open Tennis Football Cricket Tournament 2026 की प्री क्वार्टर फाइनल मैच दा आहान बस सानकिबा मैच दा ATC Reform Thongjubu Destroyer 11 na run humfu tarukta mighty ba pikre amadi Destroyer 11 gi Mustaq na man of the match ki mana funky ani suba sanakiba match da no looks kaikhu na MR11 bu run kuntra manga da mighty ba piki amadi no looks kaikhu gi Akil na man of the match ki mana so funky. D Chess Academy gi sanaroi mari da magi performance ki matung ina World Chess Federation FID ina international rating pirakle ngasi publish tawkiba rating list aduda FIDE rating fanglakhraba sing adudi punsiba maisnam Stanley Mithoiba Laurembam Nongtombam Jojo Chanu amadi Rasmita Hanjabamni Indian Boxing Council IBC gi makada January gi tarik kun mapan dagi kuntra fawa numit ini chupna Kolkata gi Nawab All Park ta pangthokiba event the box promotion da Manipur gi boxer Laisram Dipna Punjab gi boxer Rajan Dipu mighty bapiduna Indian Boxing Council IBC title bell fangbangam khre panba yabadi Manipur gi boxer Dip Laisram asi loitang khunau dagi Laisram Binod amadi Laisram Dina Debi ani gi machanupani mahak asi Step 5 studio gi makada sanariba misak amasu oidibani haidi loinana Kolkata da chathariba event asida Manipur gi mahut ama oina thokiba boxer Jandip Thingbai na su Punjab ki boxer Surkhap Kambos pu second round da knockout piduna Manipur gi oina mingchat purakpa ngamlakhrei hadiba boxer Jandip Thingbai asi Lampel dagini mahak asi Thingbai Bizen amadi Thingbai Ongbi Haithem Dipagi machanupani loinana Step 5 studio gi makada sanariba misak amani haidi amaromda IBC gi makada Kolkata gi Nawab All Park da chatharakiba the box promotion event da Step 5 studio gi sanaroi anina Manipur gi mingchat purakpa ngamlakpa sigidamak Step 5 studio gi maikei degi su thagat pa fongdorakle Sepak takraw kwet event da Indiana gold medal lobangam kre Japan gi Nagoya da pangthokiba AICHI Nagoya 2026 games test event da Indiana Thailand ga semi final thengnaraba matung Japan ga final sanaduna gold medal adu lobangam kibani India gi team aduda Manipur gi sanaroi S Malem nganba amadi Y Akash yauri All Manipur Sepak takraw Association Amsta General Secretary CH Geskana Manipur gi damak Natana National Asigidamak Mai Purakpagidamak Thagatpa Fongdorakle.
National Master Athletic Association की मीटिंग मखादा National Master Athletic Association सिंधुना राजस्थान की अजमेर चथरीब तरह चुबा National Master Athletic Championship की ngasi हुबनी चंबा निमित की निमिदांग पुंग तरुक फाउबदा पांगथोकिबा इवेंट सिंगदा मणिपुरना गोल्ड मेडल 13 सिल्वर मेडल 13 अमदी ब्रोंज तरेट लौबा ngamkhre राजस्थान की अजमेर लैबा पटेल स्टेडियम दा चथरीबा चैंपियनशिप दा गोल्ड मेडल सिंग अदु चही 35 मथकिदा एन बनुपतिना 1500 मीटर रेस ता गोल्ड मेडल लौकी मसना सिदा टी सांटीना चही यांखै मंगा मथकी कांगलुप्ता गोल्ड मेडल लौकी चही हुमुद्रा मथकीदना एन सनातोमना गोल्ड फंकी चही हुमुद्रा मंगा गी मथकीदना एस बाबुयाई मसु गोल्ड फंकी डिस्कस थ्रो इवेंट दा चही हुमुद्रा मथकी कांगलुप्ता एन इवेट होइना गोल्ड फंकी चही हुमुद्रा मंगा मथकीदना एल मोइरांग लेमना फंकी ट्रिपल जंप मसना दा एस लक्ष्मीना चही यांखै मंगा गी मथकी कांगलुप्ता गोल्ड मेडल लौकी चही मारफुद्रा मंगा गी मथकता discuss choda 𝐋𝐢𝐯 holna gold medal funky chahi yankhai manga gi mathakta 300 meter hurdle dana ti pramodini na gold funky y sobita laimana chahi humpu manga gi mathakta 200 meter da gold funky masana asigi chahi yankhai manga gi mathakki kanglupta l jitesuri devi na funky manipur gi silver medal fanglakraba sing adudi nupi gi chahi 19 manga mathakta 1500 meter race ta ke sakila chahi nifu manga mathakki nupi gi 1500 meter race ta ranjita angom chahi yankhai manga gi mathakki nupi gi triple jump ta ke gita chahi humudra mathaki nupa gi triple jump ta a Ajay Kumar amadi chahi marfu mathaki nupa gi 200 meter race ta Kelen Chongthamni n Gunindro na chahi nifu manga mathaki 400 meter race ta n Prema Devi na chahi humpu mathaki 300 meter hurdle ta L Uma na chahi nifu mathaki 200 meter race ta funky S Memana Masana sigi chahi nifu manga mathaki kanglupta silver funky MD Ayub Khan na chahi nifu manga mathaki discus choda silver funky KS Ibo Chana chahi marfu manga mathaki discus choda silver funky bronze medal funkraba sing adudi chahi nifu manga mathaki nupagi 1500 meter race ta Aisuni nupagi chahi humpu mathaki 200 meter race ta Y Modu Chandra nupagi chahi humudra manga gi mathaki triple jump event ta S Nabakumar chahi yankhai mathaki triple jump ta Y Sobita chahi yankhai manga mathaki 300 meter hurdles ta N Sanatombi chahi humudra manga mathaki kanglupta S Norena discus choda chahi Marfu manga discuss rodana MD Azimudina bronze funky. Hauraibi Northern Star Club amadi Hauraibi apunba FC na sinduna haukiba January gi maridagi Imphal West gi Hauraibi Kangjei bungda chatharakhiba taruk suba Sandranadi Trophy 9 men A side state level village open football tournament 2026 ki ngasi sanakhiba final match ta Punjab FC hairokna Kuman Laibak Mayag Imphal bu apiba matamda Panjal mari amada maithiba Piduna trophy laukre sport peaceful coexistence haiba team da pangthokiba football tournament asigi final match asigi thoramda PS Landoni Devi Principal Standard Robert Higher Secondary School Kanchipur KS Tomba Senior Scientist Manipur Pollution Control Board Eloken General Manager DIC Imphal West and Jayanta DSO Government of Manipur amadi KS Inauba Managing Director Thoitoi Adventure Park na atoiba mithunglen sing oina sarukyaki Puja FC Hairoki Sanaroi jersey number 7 Krishnanandana minute 18 subada team masigi ahanba panjal ama chanki jersey number 8 Rosana minute 19 chatpada ani suba panjal chanki team masimaki Sanaroi jersey number 13 Hamlet na minute nifu mapan chatpada panjal ama chanki team asimaki Sanaroi jersey number 13 Vikas na minute yankhai matoi chatpada panjal amaga chanki Kuman Laibak Mayang Imphal gi amatangai reba panjal adu team asigi Sanaroi jersey number 13 Alex na minute yankhai chatpada chankibani ngasigi final match ta mai pakraba Puja FC hairokna sel oina lupa lakh amaga loinana lemjaningai oraba trophy lauki loinana runners up ta hauraba Kuman Laibak Mayang Imphal na sel oina lupa lising yankhai gi mana amadi trophy lauki Hauze aroi bada maroi ba paw mukana pizari Hana lengak pairamba MLA Sing Center na February tarik ani fawda lakna ba khangalapagi matung ina ngasidagi Delhi gi damak Imphal thadokrai
action lokhatnabagidamag malem thongamna sinduna signature campaign hongdokre. Ngasi ko na notice window TV na sandok chaba numidangi manipuri pau matang ngasi loizare mideng tabi di bapum nang upo amukahana kurum zari. Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Northeast Window mining tabiriba mayang punamakpu taramna okchari hauzik mapalamgi thapaki pau pijari ahanbada Atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani Hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau